ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2 ꯃꯈꯥꯏ ꯍꯥꯏꯇꯥꯔꯦ 2 ꯃꯈꯥꯏ 3 ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯍꯦꯛ ꯂꯩꯔꯛꯄ ꯃꯇꯨꯡꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯦꯛ ꯍꯧꯕ ꯃꯦꯒꯤ 3ꯗꯒꯤꯗꯤ ꯑꯗꯨꯝ ꯂꯝꯕꯤꯁꯤ ꯁꯦꯝꯕꯔꯣꯝꯗ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯝꯕꯤꯁꯤꯡ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯁꯦꯝꯃꯝꯃꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟꯇꯦꯠ ꯑꯣꯏꯕ ꯀꯪꯀ꯭ꯔꯤꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯄꯦꯕꯜꯁꯤꯡꯗꯨ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟꯅ ꯍꯩꯔꯕ ꯌꯥꯝꯅ ꯀꯜꯂꯗꯧꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤ ꯌꯥꯝ ꯐꯩ 3,300 crore ꯊꯕꯛꯅꯤ ꯁꯨꯒꯗꯧꯔꯤꯕꯁꯤꯅ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯄꯜꯂꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯅ꯭ꯌꯨꯁꯀꯤꯁꯤꯗꯁꯨ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯡꯁꯦ ꯐꯖꯅ ꯁꯦꯝꯃꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯡꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯂꯝꯕꯤꯁꯤꯡꯗꯤ ꯏꯁꯤꯡ ꯍꯦꯛ ꯊꯨꯝꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯁꯤ ꯑꯗꯨꯝ ꯀꯥꯏꯊꯔꯛꯑꯒ ꯑꯗꯨꯝ ꯆꯥꯝꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯌꯥꯈꯤꯗꯕꯅꯤ ꯌꯥꯝ ꯅꯧꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯏꯅ ꯁꯦꯝꯃꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯐꯠꯇꯗꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯀꯣꯔꯠꯀꯤ ꯀꯩꯅꯣꯒꯤ ꯁꯦ ꯗꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯌꯥꯝ ꯃꯌꯣꯟꯃꯛꯅꯦꯅ ꯍꯥꯏꯕ ꯗꯤꯁꯤ ꯂꯩꯔꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯤ ꯂꯝꯐꯦꯜ ꯄꯥꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯆꯪꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯐꯥꯎꯕ ꯑꯩꯈꯣꯏ ꯂꯣꯌꯔ ꯃꯌꯥꯝ ꯊꯣꯛꯇꯅ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯕꯅꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯅ ꯂꯝꯕꯤ ꯁꯦꯝꯕꯤꯌꯣꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯦꯝꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯄꯣꯜ ꯈꯔ ꯃꯦꯜꯂꯝꯃꯒ ꯍꯧꯖꯤꯛꯁꯤ ꯂꯣꯏ ꯀꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯅꯤ ꯍꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯗꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯝꯐꯥꯜ ꯁꯤꯇꯤ ꯄ꯭ꯔꯣꯖꯦꯛꯇ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯒꯤ ꯁꯤꯋꯔꯦꯖ ꯄ꯭ꯔꯣꯖꯦꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯀꯨꯝ ꯄꯨꯔꯕ ꯂꯝꯕꯤ ꯂꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯂꯣꯏꯅ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯏꯝꯐꯥꯜ ꯁꯤꯋꯔꯦꯖ ꯄ꯭ꯔꯣꯖꯦꯛꯁꯦ ꯇꯛꯈꯥꯏꯔꯒ ꯊꯝꯃꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤ ꯑꯗ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯉꯝꯗꯕ ꯑꯗꯨꯒ ꯀ꯭ꯔꯣꯔꯅ ꯊꯥꯎꯖꯟꯁ ꯀ꯭ꯔꯣꯔꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯃ ꯇꯧꯔꯒ ꯏꯁꯇꯦꯠꯅ ꯃꯗꯨ ꯕꯤꯌꯔ ꯇꯧꯔꯒ ꯃꯤꯒꯤ ꯀꯩꯅꯣꯗꯒꯤ ꯐꯟꯗꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯂꯧꯁꯜꯂꯨꯔꯒ ꯑꯩꯈꯣꯏꯗ ꯂꯥꯏꯕꯤꯂꯤꯇꯤꯁ ꯑꯣꯏꯅ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯇꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯇꯧꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯐꯖꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯄꯤꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗꯁꯨ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯍꯥꯛꯆꯤꯟꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯐꯖꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗꯨ ꯁꯦꯝꯕꯗ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯁꯤꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯉꯝꯈꯩꯁꯤ ꯐꯖꯅ ꯉꯥꯛꯍꯧꯗꯕꯗꯒꯤ ꯑꯩꯈꯣই ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯆꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ ꯀꯔꯤꯒꯤ ꯂꯝꯕꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯆꯪꯒꯗꯕ ꯕꯣꯔꯗꯔꯁꯤꯡꯁꯤ ꯁꯤꯜ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯁꯦ ꯀꯩꯅꯣ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯆꯪꯉꯒ ꯃꯈꯣꯏꯅ ꯁꯤꯗ ꯑꯥꯔꯝꯁ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯂꯤꯡꯈꯠꯇꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯕ ꯐꯣꯔꯦꯟ ꯕꯣꯗꯤꯁꯤꯡꯗꯨ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯒ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯕ ꯕꯣꯔꯗꯔꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯑꯒ ꯂꯩꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯤ ꯀꯩꯅꯣꯁꯤ ꯕꯣꯔꯗꯔꯁꯤ ꯁꯤꯜ ꯇꯧꯔꯦ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯂꯧꯊꯣꯛꯈ꯭ꯔꯒꯁꯨ ꯑꯦꯐ ꯑꯥꯏ ꯑꯥꯔꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯑꯃ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝ ꯍꯥꯏꯔꯝ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯅ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕ 10 ꯀꯤꯂꯣꯃꯤꯇꯔ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯂꯥꯛꯏꯁꯤꯅꯗꯤ ꯑꯗꯨ ꯃꯗꯨꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯗꯒꯤ ꯄꯔꯃꯤꯁꯟ ꯄꯤꯔꯒ ꯂꯧꯔꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯆꯤꯜꯂꯛꯏ ꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣꯅꯣ ꯄ꯭ꯂꯥꯅꯤꯡ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗ ꯌꯥꯝꯅ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯐꯤꯕꯝꯗ ꯑꯗꯨꯝ ꯍꯦꯟꯅ ꯑꯁꯣꯛꯄ ꯑꯃꯁꯨ ꯑꯃꯨꯛ ꯑꯣꯏꯍꯟꯕꯒꯤ ꯃꯆꯥ ꯑꯃꯨꯛ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯗꯨꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯕꯣꯔꯗꯔꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯁꯦꯛꯁꯟꯅ ꯃꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯔꯦꯖꯤꯝꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯕꯤ ꯖꯦ ꯄꯤꯒꯤ ꯔꯦꯖꯤꯝ ꯂꯥꯛꯈ꯭ꯔꯦ
सिबावबदा border fencing तौबगी वाफम किलोमीटर 10 खक खारगा तोए सुख सांग्रबा किलोमीटर 389 लेरिबा border da share tawriba sumba Indo Myanmar ki border si Manipur da share tawri si 389 kilometer si kamai tawdana hujik fawba kilometer 10 khak semaga tai singina fencing kharaga tai singina khadaduna thammisi aduga muk maruina uki gi tariba dominated area mayam si amuk sangbal khaba yaroi haiba wafam lai adi naga gi sinnaw singi desu muk sangbal khaba yaroi ban Nagaland da laiba nagana bho koi sangbal khaba yaroi hajila koi mo sum lai Mizoram hajile sumai leibasina di masi topa country maga si adum sangbal khana bangaktani Pakistan gi hairo Bangladesh ki border da leire loi khai sangbal loi khari bani ada Bangladesh si da tainari si kogi Bengali mayam ama Tripura da tari Tripura gi border ni maroina Bangladesh se adudi Bangladesh su Bengali ni Tripura da su Bengali ni tari se do moi sangman khaba yaroi si karam hairakte This is a internal arrangement ama Home Ministry na the external affairs ministry tong jabani adu da kutingjen bagi hakchu laita bada adu taraga lai bani adu na madu phajana hujikti sangmal khada badagi wafam je thorak bani haibasi sana khangbira bani na khada na lai bo hujik border fencing tawdri ba adu ga free da thadoi ba keno jingse illegal immigrant jingse masi phajana sabchana action lokhan na bagi thorang ama yam hana tawsi mathakta kanjana tawbi Tangai Padamda lay, Adunatadana, Kaudabadi, Taudoke, Toini, Hairaga, Kayumba Tabu Amata, Lakota Bataragadi, Madu, Kenotobo, Oiroi, Aduna, Tuamatamda, Sigi, Hangba, can we say fencing the fencing cadra Badina, Lady Tainari Bangam Kagi, Eliazida, Ahenba security, patrolling Kakalan, Badu, border say, Aduna Action, Badu, Sanga Krabazing say, biometric Tawas and Kibaduga, Kandoga. Kogi anyi matungina makoise report tawkinaba uno hona biu haibase aishmai thamje yam chumba wapum ne ja adugo masiga mari lainana haibadi ngarangi statehood day ga mari lainana prime minister dana tana prime minister president amadi home minister na Manipur gi statehood day ga mari lainana yaifa paujel pirakli haiba wafam pauje sing de su fongli aduga congress na di hairi masi se toksinna bani haina oja hamba yai prime minister na Manipur kaude haibase masigi matang sida khangbudi khangle tawbudabu Manipur gi issue gi matang de wa amata di hauji bawbudi ngangdri tawbudabu statehood day gi matang de yaifa paujel di pibirakli aduga congress na di marang siri toksinna bani haina kari haibining oja nangai wa ngangudana leiramaga ekoi lani matangda di ngangdaba aduga magi man ki baat ki episode amadasu Manipur gi matangda kenodagi koi loktak pat maya thangadagi nupimsa amana thambal gi lekoktagi haitareko stem dagi fiber sungaga thread sungaga lang sungaga tawbada wariga sanadana magi matangna ngakibadum lei Manipur gi matangda dum adagi sports ki matangda dum khara ngakibale aduga loinana hujik Manipur gi statehood day ki matangda wangang si fai amarom da mana Manipur gi attention khara lawrakpani haina lawbudi yai adugu yam sang su kuina leiraga kori su si koiriba Manipur gi khogi mi yam siraba tangdu laita draba yamna hujik mawong marin ta dana leiriba matam masida sigi sigi matangda di kaimta losinabagi thawang tawdraga statehood day gi yaifa paujel pirpase masi kattana di koi miyamna mabu thajaba aduga mabu Manipur gi khanbiba lusingbani haina khanbu ngamoy aduna Manipur gi rang thuna lusinaba hona bigadabani madu hotnadana koi gi nakanda haidoga sum thaidok thaijin tawraga leibagi mawong masum leibse tawbiganu madu tokadabani aduna keno amagi oina koi gi lebaki lusingba amagi topom thokpa thabaktu tawbigadabani aduna miyam waraga lusingbasin aduga pam paiba cho sangling jina yam nuaina leibagi mawong amda noi siling sijagro waning wajau aikoidi awara pa leitana koidi nation mayam ama security na ngaga leibani haidana leibagi mawong du tawbada akoi miyam penaroi pendri hujik paw aikoina pendana leiri masigi sentiment che khanga tabak tawbiyu ado congress na hairei bawa pam du su toksanabani haina hairei du su moi gi bawa pam da bi ado chumi bani moina oisana moina ngangai bawa pam du aikoina sum haijari sini aduna congress ji adum haibam thokpa adum hairi bani aduga koi BJP gi
ꯀꯩꯅꯣꯁꯤꯡꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯅ ꯑꯃꯨꯛ ꯃꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯥꯏꯅꯒꯗꯣꯏꯅꯤ ꯁꯤꯗ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯨꯝ ꯇꯧꯅꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯣꯏ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯅꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯒꯣꯔꯃꯦꯟ ꯐꯖꯅ ꯗꯕꯜ ꯏꯟꯖꯤꯟꯃꯛ ꯁꯤꯖꯤꯟꯅꯔꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯍꯟꯗꯛꯀꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯇꯥꯡ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯗꯕꯜ ꯏꯟꯖꯤꯟ ꯒꯣꯔꯃꯦꯟꯁꯦ ꯐꯦꯜ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯅꯤ ꯑꯗ ꯑꯃꯨꯛꯇꯪ ꯔꯤꯁꯇꯥꯔꯠ ꯇꯧꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯕꯤꯌꯣꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯕꯤꯅꯦꯠ ꯀꯂꯤꯛꯁ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔꯁꯤꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯃꯌꯥꯝ ꯀꯧꯕ ꯍꯥꯏꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯤꯇꯤꯡꯁꯦ ꯑꯩ ꯑꯅꯤꯔꯛ ꯌꯥꯎꯖꯈ꯭ꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯨꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯎꯔꯨꯕꯒꯤ ꯋꯥꯐꯝꯗ ꯄꯨꯈꯠꯂꯛꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯅ ꯄꯨꯈꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯄꯨꯈꯠꯂꯛꯏꯕ ꯋꯥꯐꯝꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨ ꯈꯟꯅꯅꯕ ꯅꯣꯠ ꯇꯧꯁꯤꯜꯂꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯁꯤꯡ ꯂꯧꯁꯤꯟꯅꯕ ꯑꯗꯨꯝ ꯂꯩꯍꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯆꯠꯂꯤꯕ ꯗꯦꯂꯤꯒꯦꯠ ꯇꯤꯝ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯃꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏ ꯃꯤꯍꯨꯠ ꯑꯃꯃꯝ ꯑꯅꯤꯅꯤ ꯄꯨꯟꯅ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯁꯤꯅꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯁꯤꯅ ꯁꯤꯅꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯁꯤꯅ ꯁꯤꯅꯦꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯔꯤꯛ ꯆꯨꯝꯅ ꯇꯧꯔꯒ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯝꯕꯩꯅ ꯁꯤꯅꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯄꯨꯈꯠꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯔꯤꯖꯣꯜꯕ ꯇꯧꯔꯛꯄꯗ ꯃꯁꯤ ꯁꯦꯇꯜ ꯇꯧꯕꯗ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯗ ꯈꯪꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯒꯗꯕ ꯑꯗꯣ ꯃꯁꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕ ꯉꯝꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤ ꯇꯧꯔꯣꯏꯒꯦ ꯌꯥꯎꯅ ꯂꯧꯔꯣꯏꯒꯦ ꯌꯥꯎꯅ ꯇꯧꯗꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯃꯌꯥꯝꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯗꯨ ꯂꯧꯕꯤꯒꯗꯕꯅꯤ ꯂꯧꯔꯀꯥꯟꯗ ꯑꯣꯄꯣꯖꯤꯁꯟꯅ ꯍꯥꯏꯔꯤꯕ ꯑꯗꯩ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯃꯤꯇꯤꯡ ꯑꯃ ꯃꯤꯐꯝ ꯑꯃ ꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯋꯤꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯁꯤꯟꯁꯤ ꯍꯥꯏꯕꯗꯨ ꯀꯩꯅꯣꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯅ ꯌꯥꯐꯝ ꯊꯣꯛꯏ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯐꯖꯅ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯑꯅꯤ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯧꯅꯤꯡꯉꯤꯅ ꯁꯤꯅꯤ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯧꯅꯤꯡꯉꯤꯅ ꯁꯤꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯅ ꯁꯤꯅꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯈꯟꯅꯕ ꯌꯥꯒꯗꯧꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯉꯥꯡꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯒ ꯁꯨꯝ ꯂꯥꯎꯅꯕ ꯂꯩꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯁꯦꯟꯇꯔꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗꯅꯤ ꯍꯧꯖꯤꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏꯅ ꯁꯣ-ꯀꯣꯜ ꯑꯩꯈꯣꯏ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯀꯥꯏꯅ ꯍꯥꯏꯅꯔꯛꯏꯁꯤꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯡꯀꯛꯁꯤꯗ ꯐꯖꯅ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯎꯅꯅꯕꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄꯁꯦ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯏ ꯑꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯨꯈꯠꯂꯛꯏꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯥꯡꯕꯨ ꯑꯗꯩ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯄꯨꯈꯠꯂꯛꯏꯕ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯌꯥꯅꯤꯡꯉꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯃꯣꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯚꯤꯖꯤꯇꯤꯡ ꯃꯅꯤꯄꯨꯔ ꯔꯤꯒꯥꯔꯗꯤꯡ ꯗꯤꯁ ꯏꯁꯨ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯉꯤ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯃꯣꯏ ꯌꯥꯝ ꯇꯣꯏ ꯇꯣꯏ ꯂꯥꯛꯏ many times they have been visiting Manipur in connection of this violence but their mindset or any other information gathered from the ground level are very contradiction contradict keno information oina heta puraga ground reality dugi ona tainabada hekta wa ngangakpa haitare masina confuse ohenba sum creating confuse more say confuse create hole hoida lai ibomse ana contradiction oiba ekogi sonda leibiduga moiga opinion se different oirakpa even the state ki police force na drone bomb sinaraga adagi keno singna rocket launcher sing kapa aga missile na singba kapa aga mi siraba bawda adumba makhalgi drone bombing tawba leite aduga missile attack tawba leite ka hairibani lay laise adudi karaidano intelligence ki kangusi intelligence ta piba paw aduga field dagi fazana ground reality du fazana check tawraga moise paw puraga adugi assessment duna kari tawba yage haibudu moigi security arrangement ama tawgadabane adu tawdana ona tainan hekta tawrokpa haitare ana DGP CRP adagi BSF ki Assam Rifle ki toan lakhre hai top level officer jing lakre adu laaba phawba ekoi karino makoina hangra kanda kari thabak tawrai haise ekoi kaisu ude
ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯗ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯅ ꯐꯤꯜꯗ ꯂꯩꯁꯤꯅ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯅ ꯁꯤꯅꯤ ꯒꯥꯏꯁꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯐꯖꯅ ꯈꯤꯇꯪ ꯆꯨꯝꯅ ꯍꯥꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯐꯝ ꯊꯕꯛ ꯇꯧꯕꯗꯤ ꯂꯥꯏꯔꯅ ꯃꯣꯏꯅ ꯉꯥꯡꯉꯛꯄꯗꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯁꯨꯝ ꯍꯦꯛ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯥꯟꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯇ ꯁꯨꯃꯥꯏꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯃꯈꯣꯏꯒ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯂꯩꯕ ꯄꯣꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯐꯖꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯨꯝꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕ ꯑꯃ ꯆꯪꯏ ꯑꯆꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯐꯖꯅ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯏ ꯑꯗꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯅꯕ ꯍꯨꯔꯥꯟꯕꯗꯨ ꯑꯋꯥꯡꯗ ꯆꯦꯟꯒ꯭ꯔꯤ ꯃꯈꯥꯔꯣꯝꯗ ꯇꯥꯟꯅꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯔꯤ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯗꯨ ꯇꯧꯔꯛꯇꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯕꯨ ꯑꯟꯗꯔꯃꯥꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯒꯤ ꯑꯣꯄ꯭ꯔꯦꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯃꯥꯟꯅ ꯂꯩꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯟꯁ ꯗ ꯃꯔꯖꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟ 15 ꯑꯣꯛꯇꯣꯕꯔ 1949ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯗ ꯑꯣꯄ꯭ꯔꯦꯁꯤꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯄ꯭ꯔꯦꯁꯟ ꯑꯗꯒꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯗꯨꯒ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯕꯤꯒꯅꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇ꯭ꯔꯣꯃꯥ ꯃꯍꯦꯁꯣꯔꯒꯤ ꯋꯥꯐꯝ ꯈꯛꯇ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯉꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯂꯥꯛꯏꯁꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔ ꯂꯥꯛꯏꯅꯤ ꯅꯤꯠ ꯑꯣꯐ ꯗ ꯑꯦꯋꯥꯔꯗꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯂꯣꯁꯦ ꯑꯦꯟꯐꯣꯔꯁ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯥꯟꯅ ꯂꯣꯁꯦ ꯍꯥꯟꯅ ꯑꯦꯟꯐꯣꯔꯁ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯊꯥꯡꯅ ꯁꯨꯝ ꯌꯥꯅꯔꯒ ꯁꯨꯝ ꯃꯩ ꯀꯥꯞꯅ ꯑꯅꯤꯗꯨ ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯈꯠꯅꯕ ꯑꯣꯏꯅ ꯇꯥꯅꯦꯕ ꯈꯠꯅꯔꯒ ꯍꯦꯟꯅ ꯁꯥꯎꯅꯕ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯀꯟꯗꯨꯁꯤꯞ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯑꯥꯔꯝ ꯄꯥꯏꯔꯤꯁꯤꯡꯁꯦ ꯗꯤꯁꯑꯥꯔꯝ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯗꯤꯁꯑꯥꯔꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯣꯟꯂꯤ ꯗ ꯋꯦ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟꯁꯤꯅꯦꯕ ꯍꯥꯏꯗꯤ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯅ ꯐꯖꯅ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯗꯤ ꯀꯨꯀꯤ ꯕꯣꯠ ꯐꯣꯔ ꯃꯩꯇꯩ ꯑꯣꯏꯔꯣ ꯀꯨꯀꯤ ꯑꯣꯏꯔꯣ ꯅꯥꯒꯥ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯗꯣꯁ ꯍꯨ ꯑꯥꯔ ꯏꯂꯤꯒꯦꯜꯂꯤ ꯍꯣꯜꯗꯤꯡ ꯑꯥꯔꯝꯁ ꯀꯣ ꯑꯥꯔꯝꯁ ꯄꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯑꯥꯔꯝꯁ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯗꯤꯁꯑꯥꯔꯝ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟꯁꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯀꯩꯅꯣꯅꯤ ꯃꯤꯟꯁ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯍꯥꯟꯅ ꯂꯧꯊꯣꯛꯎꯕ ꯑꯞꯁꯄꯥꯁꯨ ꯑꯌꯥꯝꯕ ꯂꯣꯏ ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯑꯗꯒꯤ ꯆꯤꯡꯗ ꯍꯥꯟꯅ ꯑꯞꯁꯄꯥꯁꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯑꯞꯁꯄꯥ ꯂꯩꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯏꯁꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯃꯤꯅ ꯅꯠꯇ꯭ꯔꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯅ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯧꯕ ꯎꯗꯦ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅ ꯇꯧꯔꯒꯅꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜꯂꯤ ꯄꯥꯏꯕꯁꯤꯡꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯨꯠꯂꯥꯏꯗꯨ ꯑꯗꯨꯝ ꯄꯥꯏꯍꯜꯂꯒ ꯂꯩꯍꯟꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ NSNIM ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯥꯎꯠꯐꯤꯠ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯏ ꯕꯠ ꯗꯦ ꯑꯥꯔ ꯗꯨꯏꯡ ꯏꯂꯤꯒꯦꯜ ꯇꯦꯛꯁꯇꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯀꯣ ꯏꯂꯤꯒꯦꯜ ꯇꯦꯛꯁꯦꯁ ꯃꯌꯥꯝ ꯑꯃ ꯍꯥꯏꯋꯦꯗꯩ ꯇꯦꯛꯁ ꯂꯧꯏ ꯁꯣꯔꯁꯤꯇꯤ ꯆꯠꯊꯔꯒ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯏ ꯑꯗꯒꯤ ꯍ꯭ꯌꯨꯖ ꯗꯤꯃꯥꯟꯁꯤ ꯕꯤꯖꯤꯅꯦꯁ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯁꯤꯡꯗꯒꯤ ꯗꯤꯃꯥꯟ ꯇꯧꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝꯗ ꯇꯧꯏ ꯑꯗꯩ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯇꯧꯏ ꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯏꯅꯤ ꯁꯤꯟꯁ 2005ꯇꯒꯤꯅꯤ ꯀꯨꯀꯤꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯏꯁꯦ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯑꯒꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯗꯕꯅꯤ NSNIMꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯜꯂꯒ ꯊꯝꯗꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯐ꯭ꯔꯤꯗ ꯑꯩꯈꯣꯏꯗ ꯃꯣꯏꯗ ꯂꯥꯏꯁꯦꯟꯁ ꯄꯤꯔꯒ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯥꯔꯝ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯗꯤꯁꯑꯥꯔꯝ ꯍꯥꯟꯅ ꯇꯧꯊꯣꯛꯄꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯗꯨ ꯗꯤꯁꯑꯥꯔꯝ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯣ ꯂꯩꯔꯤ ꯑꯗꯨ ꯈꯪꯍꯟꯒꯗꯕꯅꯤ ꯃꯗꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯊꯝꯅꯔꯀꯥꯟꯗ ꯄꯥꯏꯍꯟꯗ꯭ꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯊꯥꯡ ꯄꯥꯏꯕ ꯑꯅꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯦꯟꯅ ꯀꯟꯕ ꯈꯠꯅ ꯆꯩꯅꯕꯒꯤ
ꯊꯧꯔꯝꯁꯦ ꯚꯥꯏꯂꯦꯟꯁꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯑꯩꯒꯤ ꯃꯣꯠꯁꯨ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ